Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Yausang kumaiga mari lenana lekai gi club amasung tongan belup sing na sinduna mafam kayada yausang sports pangthoknari. Kendra gi Griha Mantri Amit Shah na ngasi Assamda tongan ba saukha thorangi project kaya sanggagani. Bharat ki United Nations ta ambassador oiriba P Haris na hairi dharma ga mari lenaba hingsa sing thingbada miyam punna honaminabagi tangai fadaba lei. Amasung Women's Premier League ki final da Mumbai Indians ka Delhi Capitals ka ngasi Mumbai gi Brabourne Stadium da thengnaragani. Yausang kumai ngasi nini sanba numita lekai gi club singna Yausang Sports Festival haudokpagi maira lauba Imphal gi kangla yauna tongan ba laifamlen singda laknakhi. Lekai gi club amasung tongan belup singna sinduna mafam kaya da Yausang Sports pangthoknari. All Manipur Working Journalists Union gi taramari suba journalist sports meet lisangani kunmanga Imphal gi tongan ba mafam da hauzik pangthokli. Sports meet asi hayang loisingani. Kendra gi Griha Mantri Amit Shah na ngasi Assamda tongan ba saukha thorangi project kaya sanggagani. Sri Shah na ngasi Golaghat jila gi Dergaon State of the Art Lachit Barphukan Police Academy sanggagani amasung Police Academy asi gi housing project singina urep uyung tamgani. Thoramaduda Mukhyamantri Himanta Biswa Sharma amasung Kendra gi Port Shipping amasung Waterways Mantri Sarbanand Sonowal saruk yagani. Sri Shah ngasi nungtil Mizoram gi Aizawl da leiba Assam Rifles ki camp mafam adudagi kilometer 15 lapa Zakhau sangda hongdokpagi thorom amada saruk yagani. Assam Rifles ki camp asi raija dugi miyamna sahi kyadagi hongdokpinaba taksinduna lakhibani. Haukiba sahi gi October thada Laldu Homana lusingwa Mizoram gi ZPM sarkar na camp asi hongdoknaba Assam Rifles ka yana se sahi tawnakhibani. Thoram yawba loiraba tungda Griha Mantri Guwahati da amuk halakani. Sri Shah hayang Assam gi Kokrajhar jila da pangthokadaba All Boro Students Union gi 53 suba sahi gi mifamda saruk yagani. Awang nongpok raija singda anauba criminal law ahum chatnabagi matangda mifam ama Guwahati da hayang pangthoktuna amuhana yangsingani. Mifam aduda Sri Shah yauna awang nongpok raija singi Mukhyamantri sing saruk yagani. Ngasi asi malemgi consumer numit ni numit asi potsai leiriba consumer singi hak pungak senba amadi hena mamutana khanghanabagi pandamda pangthokpani. Kumsi sahi gi hiramdi Just Transition to Sustainable Lifestyle haiba sini. Kendra gi Consumer Affairs Mantraloy na numit asiga mari lenana Jago Grahak Jago haiba awareness program sing pangthokli. Pot leiriba miyoy singna makhoi gi pendaba wakat National Consumer Helpline gi khuthangda pibada mateng oinaba tongan ba company lising ama henbaga su khusamna duna numit asi palan tauri. Consumers Club Manipur na sinduna palan thoram asi ngasi Imphal gi Kwakaithel Moirangpura lekai da leiba Dosuyali Hall da pangthokhi. Telangana gi Sri Sailam Lab Bank Canal SLBC tunnel gi mafam khara namthakhibadagi panduna leirakhiba mafam aduda thabak suba sinmi amasung engineer sing thiba amadi kanbagi thabakana sathari. Punna miyoy nipan mamang thagi kunithoida tunnel asigi saruk khara namtharakpadagi thiba khangdana leirakhibani. Tha asigi tarada miyoy magi asiba haksang phangkhraba matung haujik hydraulic robot sizinaduna miyoy taret adu thibagi thabakana sathari. Nongsub Bengal gi Birbhum jila gi Senthiada Holi kumaiga mari lenana Kanglup ani ungkhanabagi thodok thokhraba matung raija dugi Home and Hill Affairs bibhagna khudaktagi internet thingjinkre. Athingba si lakliba ningthokaba numit phawbo leigani. Jila asida ngarang Holi kumai pangthokpaga mari lenana Kanglup ani gi marakta hingsa thokhibani. Birbhum Police na mafam aduda flag march atuna makha tana hingsa gi thodok thoktanaba akanba seksing thorang laukhatli. Punjab ki Golden Temple da hingsa gi thodok amada Shiromani Gurudwara Parbhanadhak ki sebadar ani yauna punna miyoy mari sokle. Thodok asi ngarang Gurudwara gi mihut singa miyoy ema masak taknaba hairubada ungkhanarakpadagi sakhangdaba miyoy aduna mihut sing adu phuba saiba tawrakhibani. Thodok adugi matangda police na case ama laukhatkre. Tabiriba pawsi Akasbani Imphal dagini. Bharat ki United Nations ta ambassador oiriba P Haris na hairi dharmaga mari lenaba hingsa sing thingbada miyam punna honaminabagi tangai fadaba lei. Wafam asi UN General Assembly na International Day to Combat
इस्लामोफोबियागा मरी लेना पांगथोकपा मिफम अमदा फोंदोखिबनी श्री पी हरिसना हाई धर्मगी ओइबा हिंसा सिंग थिंगबगी अमता ngairaba pambaidi malemgi miyamna dharma amasung makhoigi satnabisingi khenabasing adu ikai khumnaduna amata oina masigi mayokta lepliba miyoising bu thengnaba haibasini Bharat asi malemgi dharma mari Hinduism, Buddhism, Jainism amasung Sikhism gi pongnafam lamdamni dharma gi khenabasing na thaiduna amata oina hingminaba asi Bharatadi mahusadagi leiduna lakli PM Gati Sakti gi makhada Network Planning Group ki 38 suba mifam ngrang pangthoktuna lambi railway amasung metro sector gi infrastructure project ya yangsinkhre group asina maruiba project ni pan yangsinki madugi manungda lambi gi mari railway gi ahum amasung metro gi ama yauri project asigi manungda Meghalaya gi national highway Humphunithoi Darugiri dagi Dalu section phawgi lambi sing lane ani leiba highway semgotpa yauri Railway Mantraloy na paikhatkadaba kilometer 32 sangba lambi gi project asina Mumbai Pune Solapur Wari Chennai corridor gi passenger singda khudongchaba piragani Rajkot Metro project asina misinba hanthanba amadi sathok sasinda khudongchahalagani Commerce and Industry Mantri Birosh Goyal na hairi US ki trade representative Jamaisan Girga leba ani gi oiba laloliti ki matangda wafam kaya khanare Social media da thagalakpa post amada Sri Goyal na hai sarkar asina leba asibu saukhatpa amadi maromdom lepsaba ngamnabagi damak hiram kaya da thabak paikhatli mamang sayolda Sri Goyal na Washington da chatuna leba dugi mahaka phammanaba miyoisinga unaduna laloliti ki matangda mifam kaya pangthokhi masina leba ani gi marakta hena phaba mari puraktuna laloliti ki lamda hena khumang sauksinba ngamlagani Indian Space Research Organization ISRO na mapan lebak singi satellite sing thagatuna foreign exchange revenue oina US dollar billion $194 hena khonggat pangamle Department of Space na hai hauki basahi tara asida ISRO na foreign satellite sahum marifudra humdoi amasung Bharat ki customer satellite ahum launch tawkhre ISRO na America United Kingdom Singapore yauna saukhalaba lebak 13 rongi satellite sing launch tawba ngamkhre ing lisingani tara mangi January dagi lisingani kunmari gi December fawbada ISRO na makhoigi PSLV LGN3 amasung SSLV launch vehicle sing siznaduna mapan lebaki satellite sing si thagat khibani Anti-Terrorism Squad ATS na Uttar Pradesh ki Firozabad ta leba factory amada thabak tawba sinmi ama Pakistan gi ISI da pau pithok pisin tawi haibagi maral da fare ATS ki Additional Director General Nilakaja Chaudhuri na hai Rabindra Kumar haiba miyoy sina mahangna thabak suriba factory aduga mari lenaba ipau sing niha kauba miyoy madapi ATS ki Agra unit na mahakpu machin hangbada ipau pithok pisin tawbada senaba misakni haibadu khangba ngamkhi maki phone dagi yamna maru oiba se sangsing tharambagi pausing phangba ngamle amadi meeting tawkhibagi record store list na singba tharambagi record phangki hairi Thamapan hena International Space Station da panduna leraklaba astronaut ani Sunita Williams amasung Buzz Wilmore bu Prithvi da puraknaba akhanaba space mission Crew 10 ngasi mai pakna kakhwatkre SpaceX amasung nasana puna paikhanminaba space mission asida hojik panduna lerakliba astronaut ani asi sindoktuna nauna astronaut mari thamnabagi pandam thamli Mark Carney na Canada gi anoba pradhan mantri oiragani Nauna sarkar paigadoriba mahaki mantri mandolda punna mantri kunmari ngasi wasak lauki mangna sahi mapan hena pradhan mantri oiramba Justin Trudeau gi mahut sinbani Women's Premier League ki final da Mumbai Indians ka Delhi Capitals ka ngasi Mumbai gi Birosh Stadium da thengnaragani final match asi numidang pung 3:30 dagi hawgani Delhi Capitals league asigi hawjik final ahumlak sanakhibada mai paktana leirakhibani aroibada maroiba pau amuhana Yausang kumaiga mari lenana laikai gi club amasung tongan balupsing senduna mafam kaya da yausang sports pangthoknari Kendra gi Griha Mantri Amit Shah ngasi Assam da tongan basaukha thorangi project kaya sangagani Bharat ki United Nations da ambassador oriba P Haris na hairi dharma ga mari lenaba hingsa sing thengbada miyam punna hona minabagi tangai fadaba lei amasung Women's Premier League ki final da Mumbai Indians ka Delhi Capitals ka ngasi Mumbai gi Birosh Stadium da thengnaragani Paulo Izere